ꯃꯌꯥꯝ ꯑꯣꯛꯇꯣ ꯇꯣꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯁꯤꯕꯨ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯩꯗꯨ ꯀꯩꯗꯧ ꯂꯩꯖꯥꯠꯅꯣ ꯑꯃꯨꯛ ꯎꯗ ꯖꯥꯠꯂ ꯁꯤꯕꯣ Hello guys, ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯀꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯦꯀꯦ ꯅꯧꯕꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯎꯆꯤꯋꯥꯗ ꯆꯠꯂꯨꯁꯦ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯕꯅꯣ ꯎꯆꯤꯋꯥ ꯍꯥꯏꯁꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯨꯁꯦ ꯑꯗꯨꯅ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗꯩ ꯊꯣꯛꯆꯔꯦꯀꯣ ꯉꯁꯤ ꯆꯠꯆꯈ꯭ꯔꯤꯗꯣꯏꯁꯤꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯅꯤꯁꯤ ꯀꯨꯃꯥꯔꯒ ꯑꯗꯨꯒ ꯑꯩꯒꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯔꯦꯡ ꯃꯅꯨꯡꯗꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯂꯁꯤ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯎꯆꯤꯋꯥ ꯇꯥꯕ ꯒꯥꯔꯤ ꯑꯃ ꯐꯥꯔꯅꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯉꯥꯛꯇꯪ ꯑꯃꯨꯛ ꯉꯥꯏꯗꯣꯔꯤꯕ꯭ꯔꯥ ꯎꯆꯤꯋꯥ ꯀꯛꯆꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯎꯆꯤꯋꯥ ꯆꯠꯄꯗ ꯒꯥꯔꯤꯁꯦ ꯑꯗꯨꯅ ꯀꯥꯈꯠꯆꯔꯒꯅꯤ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯃꯄꯥ ꯑꯃꯆꯥ ꯏꯁꯩ ꯇꯧꯕ ꯃꯪꯂꯦꯝꯕꯒꯤ ꯌꯨꯝ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯈꯥꯝꯕꯤꯌꯨꯀꯣ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯔꯥꯏ ꯅꯪ ꯍꯧꯖꯤꯛ ꯂꯩꯈꯤꯕꯅꯦ ꯅꯪ ꯄꯥꯏꯈ꯭ꯔꯕ ꯄꯥꯏꯗꯦ ꯕꯦꯅꯦꯠꯇ ꯃꯥꯡꯉꯣꯏꯗ꯭ꯔꯣꯕꯗꯅ ꯑꯣ ꯁꯤꯅꯦ ꯑꯩꯁꯦ ꯅꯪ ꯄꯩꯁꯥ ꯍꯥꯞꯄ ꯇꯥꯍꯧꯗꯣꯔꯅꯤꯗ ꯀꯥꯎꯔꯣꯏ ꯍꯥꯞꯄꯣꯗꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯕꯖꯥꯔ ꯀꯩꯊꯦꯜꯗꯨꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯆꯤꯋꯥꯗ ꯆꯠꯆꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯅꯤꯁꯤ ꯀꯨꯃꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯑꯩꯈꯣꯏ ꯔꯤꯍꯔꯁꯦꯜ ꯁꯛꯄꯒꯤꯗꯃꯛꯇ ꯆꯠꯇꯣꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯦ ꯑꯣꯛꯇꯣꯗꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯣꯛꯇꯣꯁꯦ ꯉꯥꯛꯇꯪ ꯆꯠꯇꯧꯕ ꯋꯥꯠꯂꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯗꯃꯛꯇ ꯕꯣꯔꯥ ꯈꯔꯒ ꯑꯗꯨꯒ ꯆꯥꯛꯍꯥꯎ ꯇꯟꯒ ꯂꯩꯕꯤꯒꯤꯁꯦꯅ ꯇꯝ ꯅꯤꯁꯤ ꯀꯨꯃꯥꯔ ꯏꯕꯥꯅꯤ ꯊꯣꯛꯂꯦꯀꯣ ꯑꯗꯨꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯣꯁꯦ ꯐꯠ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯛꯆꯤꯡꯒꯤ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯂꯩꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯣꯔꯥ ꯄꯨꯅꯉꯥꯏꯒꯤꯗꯃꯛꯇ ꯕꯣꯔꯥ ꯂꯩꯖꯔꯦ ꯆꯥꯛꯍꯥꯎ ꯇꯟꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯦ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯃꯅꯨꯡꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯆꯒꯗꯣꯏꯁꯦ ꯎꯆꯤꯋꯥꯗꯅꯦ ꯎꯆꯤꯋꯥꯗ ꯀꯩꯗꯧꯕꯅꯣ ꯍꯥꯏꯔꯒ ꯏꯁꯩꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯑꯩꯈꯣꯏ ꯇꯝ ꯅꯤꯁꯤ ꯀꯨꯃꯥꯔꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯐꯥꯖꯔꯝꯕ ꯑꯣꯛꯇꯣ ꯍꯥꯏꯗꯤ ꯇꯣꯡꯖꯔꯝꯕꯗꯣ ꯑꯗꯨ ꯑꯗꯣꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯨꯛ ꯍꯟꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯒ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯗꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯔ ꯌꯧꯁꯤꯜꯂꯛꯑꯦ ꯀꯟꯅ ꯆꯠꯁꯦ ꯍꯥꯏꯈ꯭ꯔꯗꯤ ꯃꯣꯏ ꯄꯥꯡ ꯆꯠꯇꯕ ꯀꯩꯅꯣ ꯊꯣꯛꯇꯦ ꯃꯥꯒ ꯀꯩꯅꯣ ꯇꯧꯅꯕ ꯏꯁꯩꯒꯤ ꯑꯣ ꯆꯠꯁꯦ ꯆꯠꯄꯒꯤ ꯑꯉꯥꯡ ꯈꯪꯅꯕꯅꯤ ꯑꯩꯈꯣꯏ ꯑꯣꯛꯇꯣ ꯊꯧꯕ ꯀꯀꯥꯁꯦ ꯃꯤ ꯁꯨꯗꯔꯤꯑꯅ ꯉꯥꯛꯇꯪ ꯉꯥꯏꯌꯣꯅ ꯉꯥꯛꯇꯪ ꯉꯥꯏꯔ ꯂꯩꯔꯦ ꯃꯤ 2-3 ꯁꯨꯔꯒ ꯆꯠꯂꯗꯤ ꯈꯔ ꯅꯨꯡꯉꯥꯏꯅꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛꯁꯤ ꯅꯪꯂꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯄ ꯍꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯥꯛꯇꯪ ꯉꯥꯏꯔꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ A few minutes later. ꯃꯌꯥꯝ ꯑꯩꯈꯣই ꯆꯠꯇꯧꯔꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯠꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯣꯛꯇꯣ ꯇꯣꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯔꯛꯇꯒꯤꯅ ꯋꯥꯕꯒꯥꯏ ꯐꯥꯎꯕ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯦꯟꯁꯦ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯒꯥꯔꯤꯒ ꯊꯧꯕ ꯉꯝꯗꯦꯕ ꯒꯥꯔꯤꯒ ꯊꯧꯕ ꯉꯝꯗꯦꯕ ꯀꯩꯅꯣ ꯌꯥꯝ ꯁꯤꯕꯤꯌꯨ ꯁꯤꯕꯨ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯩꯗꯨ ꯀꯩꯗꯧ ꯂꯩꯖꯥꯠꯅꯣ ꯑꯃꯨꯛ ꯎꯗ ꯖꯥꯠꯂ ꯁꯤꯕꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯛꯇꯣ ꯇꯣꯡꯕꯗꯀꯣ ꯑꯩꯈꯣꯏ ꯆꯥꯛꯀꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯗꯛ ꯑꯣꯛꯇꯣ ꯇꯣꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯝꯕꯦꯟ ꯅꯨꯡꯉꯥꯏꯈ꯭ꯔꯗꯩꯕꯨꯗꯤ ꯖꯔ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯝ ꯏꯁꯃꯨꯠꯇ ꯃꯌꯥꯝ ꯎꯆꯤꯋꯥ ꯌꯧꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯅꯤꯁꯤ ꯀꯨꯃꯥꯔ ꯍꯣꯏ ꯃꯣꯏ ꯑꯣꯖꯥ ꯍꯣꯏꯗꯨꯗ ꯆꯪꯉꯨꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯃꯨꯛ ꯀꯧꯊꯣꯛꯑꯝꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯇꯥꯃꯩꯅꯣ ꯍꯣꯏ ꯃꯣꯏ ꯑꯣꯖꯥ ꯍꯣꯏ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯣꯖꯥꯁꯦ ꯊꯣꯛꯄꯤꯔꯒꯦ ꯁꯤ ꯂꯩꯁꯦ
ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯟꯕ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯏꯁꯩꯒꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯏꯁꯩꯒꯤꯗꯃꯛꯇ ꯐꯪꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯗꯨꯅꯦ ꯌꯥꯜꯂꯒ ꯂꯩꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯄꯦꯂꯥ ꯑꯗꯒꯤ ꯍꯥꯔꯃꯣꯅꯤꯌꯝ ꯒꯤꯇꯔꯒ ꯊꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯐꯝꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯁꯤ ꯂꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯌꯥꯝꯁꯤ ꯂꯩꯁꯦ ꯆꯥꯒ ꯕꯣꯔꯥꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯆꯥꯛꯍꯥꯎ ꯇꯟꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯅꯨꯄꯤꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯏꯃꯨꯡꯗ ꯂꯥꯛꯑꯣꯅ ꯀꯧꯁꯤꯟꯕꯤꯔꯦ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯆꯔꯛꯂꯦ ꯑꯗꯨꯅ ꯆꯪꯉꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯌꯦꯡꯉꯨꯔꯁꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯄꯤꯌꯥꯅꯣꯁꯦ ꯑꯩ ꯉꯥꯛꯇꯪ ꯐꯝꯃꯒ ꯂꯩꯔꯦ ꯄꯝꯅꯤꯁꯤ ꯀꯨꯃꯥꯔ ꯏꯕꯥꯅꯤ ꯑꯗꯨꯅ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯌꯥꯅꯣ ꯈꯣꯡ ꯌꯥꯗ꯭ꯔꯦ 2 hours later. ꯄꯨꯡ ꯑꯅꯤꯃꯨꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩ ꯂꯥꯛꯇ꯭ꯔꯦ ꯃꯌꯥꯝ ꯃꯩ ꯂꯥꯛꯇ꯭ꯔꯤ ꯃꯔꯝꯁꯤꯅ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯃ ꯇꯦꯛꯑꯒ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯇꯔꯥꯗꯨꯗ ꯇꯥꯁꯤꯜꯂꯦꯅ ꯌꯥꯗꯕꯅꯦ ꯃꯩꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡ ꯃꯁꯥꯗꯣ ꯑꯗꯨꯏꯗꯣ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯛꯊꯠꯄ ꯇꯧꯔꯒ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯕꯅꯣꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯣꯛꯇꯣꯅ ꯂꯥꯛꯆꯕꯅꯤ ꯂꯥꯏꯟꯗ ꯑꯗꯣ ꯑꯣꯛꯇꯣ ꯐꯪꯉꯣꯏꯗ꯭ꯔꯅ ꯄꯥꯈꯠꯄ ꯍꯧꯔꯦ ꯌꯨꯝꯗꯩ ꯐꯣꯟꯁꯨ ꯇꯧꯔꯛꯄꯅ ꯂꯣꯏꯔꯦ ꯂꯥꯛꯏꯔꯣꯏꯗ꯭ꯔꯅ 2,000 years later. ꯃꯌꯥꯝ ꯃꯩ ꯂꯥꯛꯑꯦ ꯍꯔꯥꯎꯑꯦ ꯃꯌꯥꯝ ꯃꯩꯁꯨ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯅꯤꯁꯤꯀꯨꯃꯥꯔꯗꯒꯤ ꯑꯩꯈꯣꯏ ꯏꯁꯩ ꯑꯃ ꯑꯅꯤꯇꯪ ꯈꯨꯗꯣꯜ ꯇꯝꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯏꯁꯩ ꯁꯛꯄꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯑꯣꯛꯇꯣ ꯊꯧꯕ ꯀꯀꯥꯗꯨꯁꯨ ꯑꯩꯗ ꯃꯄꯥꯟꯗ ꯉꯥꯏꯔ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯉꯥꯏꯒꯤꯗꯃꯛ ꯇꯧꯔꯅꯤ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏ ꯕꯤꯗꯥꯏ ꯂꯧꯔꯝꯃꯅꯤ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯅꯤꯁꯤꯀꯨꯃꯥꯔꯁꯤꯗ ꯂꯩꯔꯦ ꯆꯠꯂꯁꯤ ꯃꯌꯥꯝ ꯊꯣꯛꯑꯁꯤ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯛꯇꯣ ꯀꯥꯈꯠꯆꯔꯦ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯑꯗ ꯁꯤ ꯂꯩꯁꯦ ꯆꯠꯂꯨꯏꯒꯦ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯆꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏ ꯌꯨꯝꯗꯒꯤ ꯑꯗꯨꯅ ꯌꯨꯝ ꯇꯥꯅꯕ ꯇꯧꯔꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯂꯝꯄꯥꯛ ꯑꯃꯗ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯛꯇꯣꯗꯒꯤ ꯀꯨꯝꯖꯔꯦ ꯑꯗꯨꯅ ꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯠꯂꯨꯏꯒꯦ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯂꯣꯝꯗ ꯈꯣꯡꯅ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯦ ꯑꯣꯛꯇꯣꯗꯒꯤ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯎꯁꯤꯌꯥꯗꯒꯤ ꯗꯥꯏꯔꯦꯛ ꯁꯣꯝꯗ ꯑꯣꯏꯅ ꯀꯥꯈꯠꯆꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡ ꯑꯩꯈꯣꯏ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤꯗꯣ ꯑꯗꯨꯏꯗꯨꯅꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯪꯉꯒꯅꯤ ꯑꯗꯨꯅ
Ma'am, yung Yoga mo ma'am put na tingnan mo na. Sala si ma'am. Jim. Hello guys, ma'am aduna yaure yung aduna kung kurang do si aduna. Kaya do nang Jim. Ma'am aduna yung yaure aduna. Ngasi vlog si matang si da lojilage aduna mathangi video da mo ma'am put na tingnan mo ai video si nungai ga like share subscribe comment bibir mo aduna mathangi video da mo ma'am put na tingnan mo aduna ma'am ngasi gidi. Bye bye.